ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯏꯆꯟ, ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯀꯌꯥ ꯏꯊꯨꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯏꯆꯟꯅ ꯆꯍꯤ 8 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯏꯆꯟꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯆꯟꯒꯤ ꯃꯄꯥ ꯃꯪꯂꯦꯝꯅ ꯌꯨꯝ ꯑꯗꯨꯗ ꯕꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯤꯛꯂꯤꯕꯤ ꯏꯆꯟꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃ ꯊꯧꯗꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯐꯅ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯖꯔꯕꯁꯨ ꯅꯣꯡꯃꯇ ꯏꯆꯟꯗꯤ ꯃꯆꯤꯟꯗ ꯋꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯁꯨꯛꯄꯟ ꯄꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯐꯅ ꯃꯥꯅ ꯋꯥꯔꯛꯄ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒꯤ ꯐꯣꯇꯣꯕꯨ ꯌꯦꯡꯖꯗꯨꯅ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯆꯟꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯨꯒ ꯏꯆꯟꯒꯤ ꯃꯈꯥꯗꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯄꯣꯛꯄ ꯃꯆꯟꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯅ ꯔꯦꯁꯃꯤ ꯑꯃꯗꯤ ꯔꯤꯌꯥ꯫ ꯔꯦꯁꯃꯤꯒ ꯔꯤꯌꯥꯒꯁꯨ ꯃꯃꯥ ꯂꯧꯗꯨꯅ ꯃꯕꯨꯛꯆꯦꯡ ꯈꯔ ꯄꯤꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯃꯇꯝ ꯑꯃꯗ ꯔꯦꯁꯃꯤꯒ ꯔꯤꯌꯥꯒꯅ ꯃꯄꯥ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯕꯕꯥ, ꯌꯥꯎꯁꯪꯒꯤ ꯀꯣꯏꯕ ꯆꯠꯅꯕ ꯐꯤꯔꯣꯟ ꯈꯔ ꯂꯩꯒꯦ, ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯕꯤꯅꯥꯅ ꯏꯆꯥ ꯑꯅꯤꯒꯤꯕꯨ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ, "ꯉꯁꯤꯗꯤ ꯅꯄꯥꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ, ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯆꯩ ꯐꯤꯔꯣꯟꯅꯆꯤꯡꯕꯗꯣ ꯂꯩꯕꯤꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯟꯁꯨ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯕꯕꯥ, ꯑꯩꯒꯤꯁꯨ ꯁꯦꯟꯗꯟ ꯑꯃꯠꯇ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯌꯥꯎꯕꯤꯔꯛꯎ, ꯑꯩꯒꯤ ꯁꯦꯟꯗꯟ ꯃꯔꯤꯁꯦ ꯇꯠꯀꯗꯣꯔꯦ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯕꯤꯅꯥꯅ ꯏꯆꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯗꯧꯕꯒꯤ ꯁꯦꯟꯗꯟꯅꯣ? ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯅꯪꯅ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯅꯆꯟꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯇꯣꯡꯅꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯊꯤꯕꯤꯒꯦ, ꯑꯗꯨꯒ ꯄꯤꯒꯦ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯪꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯨ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯄꯥ ꯃꯪꯂꯦꯝꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯍꯣꯏꯅꯦ, ꯑꯃꯨꯛ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯇꯤꯡꯗꯣꯛ ꯁꯔꯨꯛ ꯅꯆꯟ ꯑꯅꯤꯒꯤ ꯁꯦꯟꯗꯟ ꯇꯣꯡꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ" ꯍꯥꯏꯔꯛꯈꯤ꯫ ꯏꯆꯟꯁꯨ ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯃꯝꯗꯦ꯫ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯂꯨꯛꯊꯗꯨꯅ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯏꯆꯟ ꯃꯇꯣꯝꯗ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯆꯟꯅ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯔꯤꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯃꯈꯥꯗ ꯑꯣꯟꯊꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯏꯆꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯆꯟꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯝ ꯑꯃ ꯏꯆꯟꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯟꯁꯨ ꯀꯤꯅ ꯃꯃꯥꯏꯗ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯏꯆꯟꯅ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯗ ꯂꯩꯔꯤꯉꯩ ꯍꯦꯛ ꯏꯆꯟꯗ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯆꯟꯁꯨ ꯀꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯌꯥꯎꯁꯪꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯣꯏꯕ ꯆꯠꯄꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯆꯟꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯏꯆꯟꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯏꯆꯟꯒꯤ ꯃꯄꯥ ꯃꯪꯂꯦꯝꯒꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯨ ꯆꯥꯛ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯉꯝꯕ ꯌꯨ ꯈꯔ ꯊꯛꯆꯟꯗꯨꯅ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯅꯐꯤ ꯅꯔꯣꯟꯅꯦꯅ ꯃꯆꯨ ꯃꯉꯥꯟ ꯊꯣꯛꯄꯁꯨ ꯑꯃꯠꯇ ꯁꯦꯠꯇꯦ, ꯃꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯀꯦꯔꯒ ꯆꯠꯄꯁꯤ ꯌꯦꯡꯉꯤꯗꯨꯕꯨ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯅꯪꯁꯨ ꯃꯌꯥꯝꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯂꯕꯗꯤ ꯈꯔꯗꯤ ꯐꯖꯒꯗꯕꯅꯤ꯫ ꯅꯁꯛꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯤꯕ ꯃꯤꯁꯨ ꯑꯣꯏꯗꯦ, ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯉꯧꯁꯣꯛ ꯉꯧꯔꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ, ꯅꯁꯥꯁꯨ ꯕꯨꯞ ꯂꯥꯎꯔꯒ ꯀꯥꯟꯅꯗꯦ ꯏꯆꯟ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨ, ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯑꯩ ꯂꯩꯕꯤꯒꯦ, ꯂꯥꯛꯑꯣ ꯅꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯨꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯆꯟꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯇꯥꯉꯝꯕ, ꯅꯪ ꯏꯃꯥ ꯕꯕꯥ ꯇꯥꯅꯕ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯤ
nang afaba oiro yam thuna chadahuro hairami ngambana amuk sumna khumaki karaidagi nangi nama napa dusu nama atombigi khudombida ungduna leikre nama atombiduna su nangbu nuksiba nate kanade lao ai loina khangabani makoi hauzik yumda amata leite ngasai aiga upak thong asige gari parking da thengnarami aduna ngasigi tanja ase lauraga aina nangbu aigi oidaba yade haiduna ngambana ichangi makhudang adu tap laungna pairaga yum manungda chingsanna bo khonarami matam aduda ichansu kana leibage aibo mukta kanbiu haiduna kanna laujarami adubu tanja aduda kanaguma miyo yamana ngambagi mamaida khutumna thilaki matam aduda ngambasu lamaida tuki aduga isanna miyo yadu kananu haiduna yengame adubu miyo yadudi isanna leiriba khulladuga thangnana leiba khullamadagi Rakesh ko pakang ama oiram Rakesh na ngambabu leimaidagi amuk singkhatuna taptana phudarami madudagi ngambasu mafamadu thadokduna chenki ichanchu Rakesh ta haipet yengnamlaga mayum lomna sangaki matam aduda Rakesh ti ichanbu ahamba uba mikup aduda asukki matik pamjarami aduga magi wakhandasu asumna khalami masigi nupi asidi onthokna phajakreda aina nahandagi thiriba nupi asidi sida leirami phare masigi nupi asi aigi oidaba yade haiduna Rakesh na isanbu magi oige khanjaram asumna numit adudagi isangi thonganda Rakesh na numit nukti khudingi isanbu yengba laki matam aduda isansu Rakesh na makuige thonganda numit nukti khudingi mabu unaba lai haibasi khangam aduga magi machan nupi ani duna su Rakesh na makuige thonganda nukti gi lakpadu urami madudagi machan nupi ani duna Rakesh pu pamba horaki aduba nongmadi isanna dukanda imungi pochai khara leiba thokpada Rakesh ka thengnarami matam aduda isanna Rakesh ta sumna hairami numit aduda dadana ibu mating pangbibagi dadabu thagachari nachana dadagi mateng pangba ngamba matang laagadi nachana amuk mateng pangjage hairami asumna numit adudagi isanga Rakesh ka khangnaba horaki aduba nongmadi isanna lona tumina makoi thonganda Rakesh ka wari sabadu machanupi ani duna urami madudagi machanupi ani duna mama binada masigi maramda pau tamami aduga sumna hairami ima akoi sese nupa ga koiraba mali nungtigi akoi thungala sida nupa malai sebu unaba ima nang nei sebu khara war u hairami wafam maduda mama binadi nonglaki aduga sumna khumtoraki hera karai dagi nupano nache hapu subi sida karamba nupana pambi durigi mi sum lam khangdabagi tansana dana mangonda lam hangbo oirangbani hairaki maduda Resmi ga Riya ga namuk mamada ima nangna thajadagana hayeng nungthil pobopta lona tumina yengsi akoina hairise lanba chumra nangchu yengjau hairami asumna mathangi numita apattaba mama macha aduna ichanna Rakesh pu unaba thokibadu lumduna yengami matam maduda binasu macha nupi ani duna haikiba wapum singadu thajarami adugo macha nupi ani da asumna insalami yengu nabani nasi asina nupa asiga wari sanari ngai nabani sangduna mana tongiba sendal asi piru hairusu mana tongiba sendal asi Resmi nangini aduga nupa asigi mamangda ikaiba piramu haiduna masa ani de insalami madudagi Resmi ga Riya ga isangi manakta sangsalakduna macheda thina ngangba horaki heminai nupi karigino nangna akogi sendal asi huralaga tonglibadi hojikmak sendal adu piru haiduna isanda thina ngangami matam aduda Rakesh ti isanna ikaiduna mamai lukthaduna leibadu ubada asukki matik saugalaki aduga Riya ga Resmi ga da asumna hairaki kanadano na koina minai hairibadu nabani kanano haiduna Rakesh saugalaki matam aduda ichansu mana tongiba sendal adu mafam aduda laktho amaga imungda chenselaki adubo poktabi mama binana amuk isanbu masam paiduna imungdagi chingthoraki aduga sumna hairami heminai nubi nangche nahan khaidi khangde nupa yamna pamba oire nangi nupa di akoina pigani nasana thijaba yaro matung manau nupa se unakhidra haiduna isanbu taptana phubirami aduga machan nupi ani dusu changselakduna isanbu phuba yaurami Rakesh ti matawatu yengba ngamdabadagi mamita mapi mara sienduna mafam adudagi satki aduga numit adusu isanbu sak pizaramde mapadasu makoi mayam changdana isanduna mapana su numidangda isanbu yamna thina phubirami masidagi de isansu magi kada mamagi photo adubu yengduna kapduna sumna haijaram ima
Nahankhaidi nasagi awabase imagi photo se yenglaga khangjabani. Adubu ngasidi ima ai khangba ngamjre. Ai yamna ware imagi nakta ai laage haiduna mathamoi sokna kapami. Adubu numit adugi numidangda Resmi amadi Riyagi mamangda hek yengbada kiraba nupi amana mabani bu hatkani haiduna koitan tanarami. Madudagi phatraba machin manaw anidu ahing aduda kapkhalaki. Maduda mapa mamasu macha nupigi manakta changsilami. Aduga macha anibu hawdokpirami. Matam aduda isansu tumangkhide phamungda mamagi photo adubu yengduna kaptuna leirami. Dubu tanja aduda isangi kagi thongnaw adusu hangtoktuna leirami. Thongnaw mapandagi kanagumba nupi amana naksum misei saglakpagi makhol ama isanna tarami. Matam aduda angawba bijon setpi nupi ama naksum misei saksaktuna makhoigi ingkholomda changki. Adubu mikup aduda isangi masada akiba haibado poklamde. Isan masasu ngakjarami. Karino ahing athengba sida nupi asibu uraga aigi isada pakhatpa thugatpa amata poktriba sibo haiduna. Asumna matam khara haukraba matung Rakesu isangini haiduna isanna tongnaba sandal phajaba ama leibirami. Aduga isanbu unaba laami. Tawbadabu isande phatraba mama machanupi aniduna matam pumbada question senaduna laikre. Maduna isandi Rakespu unaba kirami. Rakesu numit nungti khudingi isangi thonganda laki. Adubu isandi thongalomda sukthok thora amdi. Tawbadabu isansu khangbadi khangami. Rakesna mabu unaba numit nungti khudingi makhoigi thonganda lai haibasi. Adubu nongmadi Rakesna isanbu uningman khiduna isanna sumangna thabak tawringai Rakes changsalakuna isanda isan karigino nangna ai lae khangna namai phau thongalomda onthoroktribadi nang aibu nungsidrabo hangami. Matam aduda isandi phatraba mama machin manaw aniduna ukhragani haiduna Rakesna yamna pakhatna asumna hairaki. Darakes nang thuna chakro nangbu makhoina ukhragadi aibu makhoina yamna phurani nang chakro hairami. Maduda Rakesu isanna hairiba wafam madu bhap tarami. Maduna mana isangi damakta leibirakpa sendal adu piramduna isan ai chatlage haiduna hek thorake torokpada isangi mapa manglem imungdagi ikhang khangogdana thoraki. Aduga makhoigi sumangda machanupiga Rakes ke leptuna leibadu urami. Madudagi manglem yamna saungna Rakes tamna sangsilaktuna Rakes ta sumna hairami. Kanano nang mafam asida kaidauramino aigi imung asida isanupi ngakta ahum leibasida nangna usittabadagi aigi imung asida changapa natra haiduna Rakespu manglemna lichai ama paiduna phudarami. Matam maduda isanna mapa manglembu khamami. Baba tokpiro haiduna. Adubu machanupidasu manglemna phuba horaki. Karigino nangna yum asida nupa pusilibadi naankhai namana haiba wafamda aidi itha thajarudabani. Adubu ngasidi nangi lamchat napa aina mayak sengna khangle haiduna isanbu lichai aduna kantharami. Matam maduda binasu imungdagi chenthoraki. Aduga magi nupa manglembu khamami. Karino nangna tawrido loina sinaba tarani haiduna. Aduga Rakestasu binana sumna hairami. He nupa nangsu ngasidagi yum masida amuk hana lake khanganu. Kariguma matung manaw yum masida hek changaklabadi lakai mayam tanaba lauduna nangbu hatkani hairami. Madudagi Rakesu isanda nungaitana yengamduna mafam adu thadoga chatki. Rakes hek chatkibadagi manglemna magi nupi binada asumna hairami. Masigi angangse akhoibu yamna usitre. Mapa mama leina nupa amabu yumda kausalaga wari saba ngami. Hayengway akhoi somnaraktringaida aina mabu ngambada thajakrani hairami. Wafam aduda binadi asuki matik haraurami. Aduga magi wakhanda sumna khalami. Fareda aina mabu pikdengaidagi yokpirakpasi lemnadi mangaru. Ngambadagi paisa khara lakthokke haiduna binana phataba wakhan sagatpa horakki. Mayam wari asigi ahamba tangka matang asaida loijare. Wari sigi ani suba tangkak mayam pun nambuk ngaiminasi.